Masagi CHAHI tarahumdoi khakta SURIBA Maibam Taibangnganba blood cancer and Nabadagi Houjik Houjik Jnims Hospital da Layeng CHATHARIBA sada United Youth of HEIROK na cell gi ANGMBA MATENG PANGKHRE Tengbang cell adu United Youth of HEIROK ki thomi singamadi UYH ki Facebook page da Taibangnganba na naduna leibagi wari thagatpada lamdam asigi minusi pukchel chauba singna mating hapirakpa senfam singadu pullaga pangkhibani Houjik Houjik class 4 tamzariba Maibam Taibangnganba Thobal district ki salungpham mayai lekai dagini apokpagi mingna Maibam Jiteshwar aduga apokpigina Maibam Jamuna kawi mama mapagi mathanda naitom pokchaba numit thagum yengsariba machanupani naitom pokchaba machana aruba leina amana naduna leirabada karamba mama mapana khangduna leiba ngamgani macha adu tabu farabadi haijuna laingnaba honabada leizaba lanthum amadi losangam ama leizaba adusu yonkhre mama mapa animak sentok lambi leizataba nomagi suraga chaba imungni machagi thawai kanbinaba miyamdagi mating nibada natana Houjik upail amata leitre Ngasigi tengbang khongchat aduda sarugya kiba United Youth of HEIROK ki secretary Khundrakpam Thongambana hai pigliba Taibangnganba aruba leina amana naduna leibadi yamna nuaite lamdamasigi pukchel sauba mayamna angamba mateng pangbiduna Taibangnganba gi thawai asi kanminasi aikhoi masal amaga mateng pangnasi Kanagumbana mateng pangbigi hairabadi imung manugi mobile number 7085764972 amuka hananing singjari 7085764972 natroga United Youth of HEIROK JPay number 8618666278 asida mating pangbiyu haiki